Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Board of Secondary Education Manipur Lopa, Hayengdagi Haugodriba Class 10 Parika Asida Punna Mahiroi Leasing Contrataret, Chate Taramangana, Parika Thagani. Manipur Credit Guarantee Scheme gi Makada Kankalaba Beneficiary Sing that loan gi senpam, Ngasi Mukhyamantri Nongthomam Biren Sing na Yentokre. Raijigi Mantri Mandal na Manipura, Hanadigi Thamlakpa Disturb Area Status Tataruk Amaga Makata na Sangdok number Warip Lokre. Mukhyamantri Nongthomam Biren Sing ngasi Nauna Saba State Institute of Hotel Management Sangakre. Raijapal Anusiawi Ken Hari, Kangrup Aniki Marta Ladyba, Hazandaba Asi Koknaba Amatangar Pambaidi, Wari Sanabani, Amasung, Kendrigi Selto Mantri Nirmala Sitaraman Hari, Awang Nung Poklam da Hokiba Sehitara Asita Singtaninga over Tabakia, Paikatle. Board of Secondary Education Manipur Bosem na loba Class 10 Parika Hayengdagi Hauragani. Matang thagi nipan phawa chathagadaba Parika asida punna mahiroi lising contratare chate tara mangana Parika thagani. Imphal gi Babu Parada leba Bosem gi office ta pangtopa paugi mifam amada board ki chairman Akham Joy Kumar hai Parika asida sarkar gi mahi loisang gi mahiroi lising mapan chama tara mapan edet ki lising ama chahum tara manga amasung private school gi mahiroi lising kuntaret chani marphu mathoi yauri. Parika asigi damak punna center sama yangkai mari legani masigi damak tampaki oina inspection team kun manga amadi singina inspection team ahum mari semle. Parika asi ningtina pangtok na bagi damak board ki examination committee ki member na lusingba observer taruk semle. Mahang hai ahan boina singi zila sing dalaiba parika center singi damak kumsi sehidagi parika ki polam sing amadi confidential material sing Manipur Sarkar na khalaba nodal officer amagaloina na thakre. Chairman Hai Parika Center gi akoibida CRPC gi dara chamani phu mari gi makhada athingba thamle mahang hai ahan boina parika asida hana chanaramba answer sik adugi mahuta OMR sheet sizinaragani hayengdagi haugodriba parika asi yenglaga kanagumba amatana ban blockade amadi khongjang na chingba sangsin bidanaba appeal tawrakli Antaki parikasi kipa pakasindagi khara top pa haidi am unique oiba exam oigine na khale maramdi akoi answer khata si akoi hani normal answer khata do totally replace tawre oiba shikta tawgodabani akoi gi parikasi pangthokna ba honabada apanba PB raktanaba board authority mai ke degi akoi appeal tawjari aduna akoi gi yamna maroi na thamjani bise lauriba parikha angang singi satra satri jingi gi khalaga any makan gi agitation ban blockade asumba se thon bidanaba ayana Manipuri miyamda appeal tawjari Hayengdagi haugodriba matric parika hairaga khangnaba class 10 gi parika thagadaba mahiroi singda shiksha mantri thongnawjom basanta kumar na yepa paujel pirakli paujel amada manghai mahiroi singna parika asikdama kanna honagadabani honaba kanba mahiroi khaktana tungda soidanamaki mahi chagani Paujel amada Education S ki Director Laisram Nandakumar hai mama mapa oibasingna parika asigidama mahiroi singda ehenba pressure piroidabani Bosem na loba metric parika thagadaba Manipur gi mahiroi pumnamakta yaifa paujal pijari Honorable Prime Minister na pariksha pe charcha da suhaibi baduni mahiroi singna parika thaba matamda jingnaba pakhatpa amata yaudana wakal laitana thabiyu parents singna su parika thagadoriba mahiroi singda pressure pibidana naba appeal tawjari Haujikti, the Manipur Prevention of Malpractices in High School Living Certificate and Higher Secondary Examination Act 2024 Chatnarabanina. Mayro singna parika thaba matamda nattaba pambai sinnabagi wakal thadokpiu. All Manipur Recognized Private Schools Welfare Association, Students Union of Kanglaipak Suk nasu parika thagadorba mahiroi singda yaipa paujel pirakli. Raja Sarkar ki Planning Department ki Micro and Small Enterprises ki Manipur Credit Guarantee Scheme ki makhada khangalaba beneficiary sing da loan ki senpam ngasi Mukhyamantri Nongthomam Biren Sing na yentokre Mukhyamantri ki Secretary ta pangtupa achamba thoram amada loan ki senpam sing adu Mukhyamantri na yentokibani loan sing asi Nationalized Bank kunma thoina apunba beneficiary lising ama chatruk yangkhaida pinanaba apunba senpam lupa koti sama tarahumdoi lakh kuntra mari kaithorakpani Thoram the Wangang the Mukhyamantri hai rises the Hojik Toli by Irang Asina Maram Oidana, Mankiba Matam Sing, Menkanaba Hena Kana Honabagi Tangai Padabalay. Hana Pung Tara Tabak Suramba Adu Matam Hengana Tabak Shubat Tai, Kanaguma Amatana
लाक्लबा राज्य असिगिदमक मतेंग पांगदबा नत्ते अखोई इसाना होनाजगदबनी अखोईगी इरमदम अखोईना कनगदबनी अमसुंग सेंगवतुना चौखटहंगदबनी मांगनाई राज्य सरकारना सेमिलोन हिंगदहनबा एग्रीकल्चर हॉर्टिकल्चर स्मॉल मीडियम एंटरप्राइजेस सिंगबा लमदम मूवमेंट अमा सागतपगनबा होनामिनरसी 113 crore ini ahli sanction se aduna biga dolina 1650 MSME bida state government ke side ke through koi economy revival agriculture sector da horticulture sector da the small medium industry sa phasa de koi so angamba moment da mama sagala da khanduna bai ke apna khonari punna koina guarantees kunchi ba khar biga 700 crore around 14000 MSME units in the biga any issue Manipur ban blockade, there is strike, highway blockade. Thoromadu yawba lakiba Shiksha Mantri Thongnawjam Basantu Kumarna Paumi Singthai ngasi pangthukiba Rajyagi Mantri Mandal Mipamna Home amasung Haksel yawna tongan ba agenda kamarong khanaki manghai Tampaki Police Station Taramapanna konma mafam sing yawdana Manipura hanadigi thamlakpa disturb area status tha taruk amaga makhatana sangdoknaba warep lawre masigi mathakta hayengdagi hawgodriba bosemna loba class 10 parikha asi mark system chalaroi grade system da oina chatlagani Mukhyamantri Nongthomam Biren Sina ngasi Imphal iski Nomai Chingda nauna saba State Institute of Hotel Management sangakre Rajyagi Tourism Bibhagna sinduna pangthokiba thoram aduda wangang aduna Mukhyamantri nai asigumba institute ama Rajya se thamba asi yamna maru oi mangnai Rajya sigi semilon amasung thabak pibada tourism sector gi chawraba mafam lei institute asi yawbal lambi double lane ontopagi tangai padabal lei hainasu Mukhyamantri na makha taki Rajya se tourism gi lam hena chawkhat amnagi maru badu palladuna Siri Biren hai Rajya Sarkarna lamdam asda tourism ga mari lenaba tongan ba chawkhat thorangi project sing paikale lamdam asigi tungi yengaga food security lehenabagi damak lobuk sing kanduna thamba tangai phadi haraduna chawkhat thorangi thabak sing low sing ga mari lenaba thabak sing paikhataba chingkhong singda paikhat pasu yai Rajya sigi hauji oriba santi raksagi matangda palladuna Siri Biren hai sarkar asina lamdam asda santi hanjalana ba khonaba yaba khonari chingkhong chingya singda security force thamduna amadi political dialogue tokduna waroisin purakna ba khonari Jayamba security forcing prothom sana koi khinba deploy to boloshala state security force loina koi very vulnerable areas in the deploy to pre and kan honari adu somda su koi waroisin political dialogue wari wala isana bana nakadabani aduna koi wadu issue different angle da koi wari wala isana ma hori atu matam da pisu kala ani haibagi khajabre state symbol pe ade koi tha taruk tare nipan mangi basi am sathi ne koi le noai ta Manipur se mang thachana development se laabani aduna le koi loji matang sangara ise Paugi maraktana break ama The Manipur Prevention of Malpractices in High School Living Certificate and Higher Secondary Examinations Ek Lisingani Kunmari Chatnare. Ek asigi makhada Farikagi thabak sinari ba miyoy singna masagi mathau indrabadi. Chahi mangadagi tadana jail piba made lupa lakh tara fauba fine tawa yai. Fadoki matama madi fine gi senpham hengalakpasu yai. Candidate singna lairik note natraga atopa candidate ki faukhum siadagi sinba natraga atopa aranba pambai sizinaba tarabadi. Asigumba aranba pambai sizinaramba khudingi lupa lising kai fauba fine tawa yai. Mahut sinduna parikha tharamba thingnarabadi. Tha taruk fauba jail piba natraga lupa lakhama fauba fine tawa yai. Farikha center manakta khongban chenba thingnarabadi. Tha hum fauba jail piba yai natraga lupa lising kai fauba fine tawa natraga chairakanima punna phangba yai. Tabiriba Pahasi Akasbani Imphal Digini Nagalangi Tourism Mantri Temjan Inma Alonang Asi Ras Babanda Raisapal Anusya Wiki Unadra Manipura Kangrup Anigi Marakta Toklibi Irang Asi Warochin Puraktuna Santi Amasung Nungsi Chanaba Hanjila Hanabagi Damakta Wapong Kaya Kanakre Ras Babangi Cherola Manhai Siri Alona Lamdamasigi Jati Kangrup Anigi Marakta Amana Amabu Tazanaba Hanjin Handuna Wari Sananaba Honabagi Tangai Padabalai
Relief camp laiba jati kangup singi mioi bagin minungsi yengduna thabak ahoning bagi apambasu mantri na phongdoki. Nagaland gi mantri na phongdoki bo wafam singbu thagat pa phongdoloduna Raijapal Anusia weekend hai kangup ani gi marakta laiba thajanadaba asi koknanaba amasung haujik oiriba phibam asi loisinaba amata ngairaba pambaidi wari sanabani. Mangnai jati kangup ani asibu punna phaminaduna panduna laiba hiram khudimak waroisin puraknaba kendra amasung Raija sarkarna chunaba phibam ama semba tangai phade. Ship Sena Manipur Pradesh na hairi Raija sa Santi Hanjilalaba matamdada Lok Sabha gi mikhal pangthoknaba honagadabani. Babupara Imphal laiba dolgi office ta pangthokpa paugi mifam amada dolgi president M Tombin hai ima laiba ngak senron thamba haibasi mipum khudimaki daitani. Tha taramathoi henjilalaba irang asina tangdu leitadaba phibam ama mayor narigai cherakta mikhal tawba haibasi Ship Sena na kaidongai disu yaba ngamloi. Mikhal pangthoke haibadi lamdamasda hanana Santi Hanjilakba tangai pade. Si Tombin hai matamamada Jammu Kashmir amasung Assam da irang na maram oiduna mikhal sahi ama thengthana pangthokhiba adugumna Manipur su tangdu leitaba ama puraklaba matung mayamgi kharat thengthana mikhal pangthoknaba honagadabani. Manipur Bidhan Sabha gi Adaksa Thoksom Sattabatana ngasi Wangkai Pukhrabam Laikai da pangthokpa thoram amada Pisabi singda Flying Shuttle Frame Loom yenthokre. Imphal East Jilla gi District Handloom and Textiles Office na sinba thoram aduda Pisabi singda Weaver Card Training Certificate Yarn Passbook amasung Pisakon sing yenthokki. Social Welfare Director Ngangom Utam na hairi Lanai Company sing amadi bank na singbana Corporate Social Responsibility gi makhada NGO sing na chalaiba home sing da mateng pangliba asi thagan ingai ni. Imphal iski khurai kongpol laisram laikai da leiba ima gi masai kol children home da SBI RBO Imphal na tengbang gi polam sing khusin bagi thoram da Siri Utam na wafam asi phongdokkibani. Thoram aduda SBI RBO Imphal gi Regional Manager Khumukcham Okendro na home aduda Godrej upu kuntaru khusin naki. Amaromda State Bank of India gi Corporate Social Responsibility gi makhada SBI Kaksing branch na ngasi Kaksing Khunok da hangba relief camp anida sewing machine amamang khusinakre. Ngarang su Kaksing Jilla da hangba relief camp ahumda sewing machine amamang khusinaki hari. Bharat Sarkar gi Information amasung Broadcasting Mantraloy gi makhada leiba Central Bureau of Communication Imphal Region amasung Thobal College gi NSH inina sinduna swik ki matang na nomugi oiba Integrated Communication and Outreach Program amangasi Thobal College gi hall da pangthokre. Tabiri ba pawasi Akashbani Imphal degini. Kendra gi Selthum Mantri Nirmala Sitaraman hairi awang nongpok lamdamda matam kuina miyeng changlamdaba adu Pradhan Mantri Narendra Modi da luchingba sarkar asina haukiba sahi tara asida ahan boina singthaningai oiba thabak kaya paikatle. Guwahati gi IIT da Vikas Bharat Ambassador Campaign Dialogue da keynote address piraduna mantri na hai awang nongpok lamdam gi chakot thorang da ahen ba miyeng changba galona Kendra gi mantri sing haukiba sahi tara asida chanipan yangkhairom lakhi. Thobal District Hospital da ngasi e-hospital token system hogdokre District Health Society Thobal na State Health Mission amasung NIC Imphal ga punna sinba thoram aduda Thobal Jilla gi Deputy Commissioner Antem Subhas Saruk yaki. World Kidney Day ga marilen na RIMS ki Department of Nephrology na sinuna Wangjing Kodompopi Sports Complex ta hangliba relief camp ta nomugi oiba lem na lying big camp ama ngasi pangthokre. Kidney Health for All haiba hiram da pangthokiba camp aduda lem na hidak lang taksu yenthokki. DCS Academy na sinduna ahum suba DCA Rapid Chess Tournament mathang thagi taruk amasung tareta Uripok Khoisnam Laikai da leiba Academy asida pangthoklagani hari akupa marol Academy asidagi khangba yagani. Haingangi Ibudo Margin Polo Complex Chachariba ahanba athokpam Gandhar Memorial State Level Open Tournament ki ngasi sanakiba match ta Krista Naurento na Black Watch Club Team Bibu Panjil Taramatoi ahumda thoiki atopa match amada Black Watch Polo Club Team Ena Kaksing District Polo Association bo Panjil mapan ahumda thoiki. DSA Bisnupur ki mini stadium da pangthokliba ani suba Itomcha Singh Memorial First Division Football League ki ngasi sanakiba match ta United Football Club amasung Utsak Khangdabi Club Kam Library Panjal ani ni chanaduna draw chatkre. Pradhan Mantri Narendra Modi na hari PM Sabhanidhi Scheme asina street vendor singi punsi lambi ama oirakli. Nai Delhi da PM Sabhanidhi Scheme gi khudongchaba phanglaba mioi singda loan yenthokpagi tharomda Sri Modi na hai COVID-19 gi bantamda miyamna street vendor singi sakti uba phangki. Mangnai ngasi pangtholiba Sabhanidhi Mahotsav asi matam chupada miyamga tona tinaduna leiriba mioi sing amadi makhoi yaudana hingba oithoktaba singi damakta kathok labani.
अरोइबदा मरोइबा पाउ बोर्ड ऑफ सेकेंडरी एजुकेशन मणिपुर लौबा हयेंगदगी हौगदोरिबा क्लास 10 परीक्षा असिदा पुन्ना महिरोइ लिसिंग कुंट्रातरे चत्रे तरा मंगाना परीक्षा थागनी मणिपुर क्रेडिट गारंटी स्कीम की मखादा खंगलबा बेनिफिशियरी सिंगदा लोन की सेंपम ngasi मुख्यमंत्री नोंगथोमम बिरेन सिंह ने यंतोक्रे राज्य की मंत्रिमंडल मणिपुर हानदगी थमलकपा डिस्टर्ब एरिया स्टेटस था तरुक अमगा मखाताना सांगदोकनबा वारेप लौक्रे मुख्यमंत्री नोंगथोमम बिरेन सिंह ngasi नौना साबा स्टेट इंस्टीट्यूट ऑफ होटल मैनेजमेंट संगाक्रे राज्यपाल अनुसावी केन हारी कांगलुप अनी की मरकत लेरिबा थाजंदबा असि कोकनबा अमत ngairaba पांबैदी वारी सानबनी अमसुंग केंद्र की सेल्फ मंत्री निर्मला सीतारामन हारी अवांग नोंगपोक लमदमदा हौकिबा सही तरा असिदा सिंगथानिंगाय ओबा थबक कया पाइखतले पाउ लोइजरे